सुखोई अमदे मिग फाइटर जेट अने इम्फाल एयरपोर्ट तारकपदा मिया मी पाइनखरे इम्फाल के बीर तिकेंद्रजीत इंटरनेशनल एयरपोर्ट ngasi nungtel lan gi matamda sizinaba sukhoi jet amade mig fighter jet ani pairaktuna tarakpa duda miyam mi painaba poknakhre lan gi matamda sizinagadaba Indian Air Force ke army gi plane sing adu routine walk oina Assam ge Tezpur da laiba air base da gi pairakpani haina pausi asina mari lenaba airport ki authority da hangbada phongdorokhe sahi gi routine walk oina exercise tawba oina lan gi plane ase Imphal gi airport ta tarakpane ngasi Imphal ge Bir Tikendrajit International Airport tarakhiba lan gi matamda kusu khulai puthok pusin tawbada sizinagada Indian Army gi plane ani pairakhiba adu November 18 amadi kundasu pairaktuna Imphal gi airport ta exercise makha tana tawkhigani Indian Army gi plane ani pairaktuna Imphal gi airport ta tarakpa matamda miyamna mi paiba pokpiganu hainasu airport authority na phongdorokhe airport drug case ta police personnel ama court na masin hangkhre accused Okram Henry gi council na cross examination tawkhre matam amada Imphal West District Police ta leramba Special Intelligence Unit SIU na Deccan Cargo Imphal Airport ta Kolkata dagi purakhiba cartoon box taret pick thanba CU doifidrin yauba yamlaba drug sing kumja 2013 gi February 18 da phagat kiba case sing satharakhiba hearing da court na SIU adu da yaukhiba police personnel amagi machin hangkhre ngasi Uripok Chairap Court Complex ta leiba Special Judge NDNPS Fast Track Court Manipur Lamkhan Pau Tensingi Court ta masil hangkhiba police personnel adu Nambol PS ki manung chanba Malom Tuliyai madagini Mahak Central Bureau of Investigation CBI Kolkata na frame tawrakhiba case asigi charge sheet ta yauba prosecution witness PW number 50 ni masagi chahi 38 lom suraba police personnel asina fast track court asida phongdokhiba singi manungda yamlaba drug sing phagat khiba numit January 18 2013 aduda makhoi ge SIU ge inspector Ranjit ki farm house ta party amagi damak chatkhe party adu inspector asina narcotic cell da posting tarakpadagi sinkhibani farm house ta chatkhiba police personnel sing adugi manungda sub inspector ani constable ahum amasung mahak masamak yaukhe adubu constable amaga driver ani gade mafam aduda kona lakhe makhoi gi farm house ki party ge saklen adu numit jungba matung pung ama makhairom tarakpada loisin khi haire chaurakna nungthil pung ani ga minute 15 dagi ani makhairom tarakpagi manungda SIU gi officer in charge oikhiba inspector ke Ranjit ta phone ama lakhiba dagi khudakta makhoi airport ki damak farm house adu thadorokhi haire airport yobaga makhoi masel tongan tongan khaidok naduna thaptak tawba mafam amadagi airport ki cargo area du yengduna laikhi hairi cargo gi polam sing yauba trolley box ani cargo area dagi thoglakhe maduda makhoi gi team gi maraktage constable amana trolley box ta puthorokliba cargo ani aduga loinana atopa luggage sing check tawna bahaikhe tanja aduda mahaksu sangsinduna cargo gi box kharada namduna yengkhe matamduda cargo box manungda drug sing yaure haiba khangki haire masigi matungda mahak handoraklaga position lawduna laikhe adubu cartoon boxing adu kanamtana claim tawba lakhide numidang wairam pung taruk lom tarakpada private cable network amagi media personnel sing gari amada laktuna mafam aduda laikhiba cartoon boxing amasung police personnel singi photo lawba hauki haire cartoon box taret mak witness singi mamangda makhoigi team da yauba sub inspector amana seize tawkhe aduga phagalaba cartoon boxing adu makhoigi office ki gari Bolero amaga Maruti Ben amaga da haptuna SIU gi office ta na purakhi haire SIU gi office yauraba matungda singjamai ge sub divisional police officer laktuna matamadu yamna thengle haibadage seize tawrakhiba cartoon boxing apun masing taret adu ka amada solon sinduna thamkhi haire mathangi numit January 12 2013 gi ayuk pung 10 rom tarakpada executive magistrate lakhe aduga cartoon boxing adu hangdoktuna yenglubada tablet singi strip sing amasung zarda yauram thengnakhe yauram liba pot sing adu masing thibada mahak masamaksu saruk yakhe executive magistrate su tablet strip sing adu bu masing thibada yaukhe seize tawrakhiba tablet sing adu ge manungdage sample gi damak khara lakthoklaga envelope ta hapkhe adum oinamak police personnel asina ngasi court ta phongdokhibada sample gi damak envelope ta hapkriba tablet sing adu makhoina pharakliba tablet sing adu dagi oibra natraga oidabra haibadudi
hapsinbagi thabak adu mahaki mamangda tawkhidabana uhodre haikhe phagalakpa tablet sing adu masing thiba loiraba matungda cartoon box sing adu makhung khumjilaga sil tawkhe adugi matungda box sing adu reserve line da leiba makhoige office tagi puthoroklaga singjamai police station da pukibada chawrakna numidang wairam pung 3:30 rom dage pung 8 phawbugi manungda oigani haikhe police personnel asina ngasi court ta phongdokhiba mahaki warol sing adugi aroibada tarpon kauba amagi maming panduna illegal drug sing adu manipur da pusilakpagi thodang laukhibani haiduna media da phongnorakhiba thengnakhe adubu court ta mahakna phongdokhibada case aduga mari leinariba tarpon hairiba miyoi ase mahak kanano haiba hakthengna khangde haikhe police personnel asina mahaki prosecution witness ama oibagi warol sing phongdoklaba matungda mahakpu case asigi apunba accused taruki manungda accused number 3 oiriba Henry Okram Elias Henry apokpa laikhidraba olukhoi mantri pukhri ki maikai da lepkiba council BBS na police personnel asibu ngasigi hanbo oina cross examination tawkhi council asina accused number 3 asi khaki natana case asigi accused number 2 oiriba Rambir Tiage chahi nifugani thoi apokpa Satish Tiage Ghaziabad Uttar Pradesh amasung accused number 4 oiriba Sapam Angus Elias Nauba chahi kungamanga apokpa S Inaube changangai mayai lekai gi maikai dagisu leblakhibani case asigi accused number 2 3 amasung 4 gi maikai da lepkhiba defense counsel na police personnel asida cross examination tawba loiraba matungda case asigi accused number 1 oiriba Patna dagi Rajnish Kumar chahi nifuga mari apokpa laikhidraba Mahendra Prasad ki maikai da lepkhiba counsel Moirangthem Digendra na police personnel asibu makhatana cross examination tawkhi panba yavadi Imphal airport agi yamlaba drug sing fakhiba thokdok adugi matangda Singjamai police station na case FIR number 11 close 1 2013 under section 9A/25A/29 NDNPS Act register tawduna lokhatkhibani adubu case asi Central Bureau of Investigation CBI Kolkata da khusinanabagi investigation agency asina case number RC 7/S 2013 Kolkata under section 21/25 close A/29/32 NDNPS Act amasung Indian Penal Code ki section 120 close B 420 468 471 amasung 506 lokhatuna investigation chatharaba matungda masigi charge sheet court thangalakibani aduga apunba case asigi accused taruki manungda yauriba singna MD Razaudin chahi 28 apokpa MD Riyas Lilong Samrukhong amasung Luwangthem Tarpon apokpa laikhidraba El Gulamjit Kaisampat Thoksom laikai ne